Manipur su net examination center hangna ba thorang leire haina health minister na phongdokre acid yon ba dukan singda no regulation chana halagani haina chief minister na phongdokre Assembly budget mifam gi ngasi taruk ni chanba numita tongan ba demand mari gi apun ba senfam lupa koti lising amaga chanipan humudra taret ka lising nifu mari lakh lifu mari lising nifu manga yena ba yawdana pass tawkhre High Court of Gujarat ki judge oiribi Justice Abhilasha Kumari bu Governor Nazma Heptulana Manipur High Court ki anoba Chief Justice oina washak lawkhre Saknairaba Saishakpa Musicologist amadi Padma Shri Awardee Laishram Virendra Kumar ngasi Yai School Hiruan Balaikai da laiba masagi mayumda laikidre masagi chahi marfutaraga taret sukhe National Deworming Day ga mari lainana lakliba February gi tang taragum doida Manipur su chahi amadagi na tara mapan fawbagi angang singda albendazole tablets pijan aba same sabakum na makloide Laibak thiba thaudok amada maina tumna chakraba namphalong kaithelbu mathol ani wang saragani haina Zaigengi Chief Minister Dr. Min Naingna phongdokro Mayam bukurumzari adom ne British Impact News ni ai rina thingu zamna hauzi punja si fawbagi maru eba pausing mayam da pizari PG Mahiroi Singhi Net Examination Center Manipur da su hangnaba hotnare haina Thaurang leire haina Health and Family Welfare Minister Jayanta Kumar ngasi famkiba Assembly Session da House da thajaba pikre loinana Jenims da semkaliba Gynecological Department ki oiba dedicated block asi mathangi senba chahi fawbada loishinda ba hotnarakani haina su minister na thajaba pikre ngasi famkiba Assembly mifamgi wahang pahangi matamda opposition MLA oiriba khangabok Assembly constituency ki MLA Surya Kumar Okramna hanglakpa wahangi paukum hoina wafam sing asi minister na house thamkibani Manipur da lairiba maru oiba hospital sing maru oina Jenims da angang unabagi lakliba patient sing na thengnariba khudong chadaba kaya pukhatuna MLA Surya Kumar na wahang pahangi matamda hai Jenims da semgatliba Gynecological Department ki oiba dedicated block sing asi semgat nabagi damak kaithokraba senfam gi chada yankhairom kaithoklaga semgatpa hauramlaga loishandana lairiba asi karamba matamda loishanba ngamgadage haina minister gi pukning chingsinki Nakalamaromda PG Mahiroi Singhi Net Examination Thanabagi damak mapalamda chatpada khudongcha daba kaya mayuk nabata natana doctor gi awatpa lairiba state asida PG exam gi damak Mahiroi Singna mapanda chatkiba asina ana layingi lamda hena khudongcha daba mayuk na halle haiki Wahang sing asigi paukumoina Health Minister Jayanta Kumar na lenga gasina Net Center ama thamnaba hotnari Rajya Sabha gi Parliamentary Standing Committee na lakhiba matamda hiramasigi matangda Chief Minister yauna khanakre loinana makhatarakpada Health Department na su official oina chi iduna khanghankre athuba matamda positive oiba paukhum lakani haibagi thajabalai Nakalamaromda Punjab ki Chief Justice pu Manipur gi Human Right Commission gi Chairperson ohenbada Punjab government na ayaba pirakle haina Law and Legislative Affairs Minister Shu Oiriba Jayanta Kumar ngasi famkiba Assembly mifamgi wahang paungi matamda opposition MLA Okram Henry na hanglakpa wahangi paukum oina phongdokhi Manipur da lairiba acid kumba chemical gi oiba pothok sing yoliba dukan sing da anoba regulation ama chana hanaba hotnaragani haina Chief Minister Nongthombam Birena phongdokre Manipur da su acid attack ki thodok ama thokibaga mari lenana ngasi famkiba Assembly mifamda opposition MLA K Ranjit na hanglakpa wahang amagi paukhum oina wafamasi Chief Minister na phongdokibani wahang pahangi matamda opposition MLA K Ranjit na Manipur da acid attack ki case kaya laikhrabage karigumba laikhrabadi maduda chenaba miyoi sing char seat frame tawkhrabara haiba wahang hangki loinana wahang adugi paukhum oina Chief Minister na haiki haukiba chahi inglising ani tara taret ki November gi tang kun ga mapanda acid attack ki thodok ama thoki loinana maduda chenaba miyoi adu char seat frame tawkhre haina paukhum pi ki loinana opposition MLA Ranjit na makhatana
acid attack kumba yamna tujungningai oiba thodok asi makha tana thoktanaba acid kumba chemical gi oiba potlam kaya yoliba dukan sing asida anauba regulation ama thamnaba house ki leader su oiriba chief minister gi pukning chingsinki loinana chief minister na MLA Ranjit na pukhalakliba wafam adu maram chai haiduna fongdokladuna anauba regulation ama semnaba hotnaragani haina house ta thajaba piki Sakti laiba acid mayam ama koi any mafam amada hekta phangbadono uba khara laibase basi sarkar sina koi control tawraga regulation amagi makhada the condition amada sigumba license paidra gadi yade haibagumba tawbra natraga basi pangonda yolhanbra haiba ahum si kitang clarification pibusa amuk hena section nanaba regulation gumba ama sema kanda masi phanganbiba yaroidra haibadum tanga khangjaningi sa every dukan da yon bagi permission ni pide अखोद कंट्रोल पूरा कंट्रोल तौबद वाबसे अखोगी स्कूल कॉलेज की करीगी मखोगी लैबोरेटरी सिंग करी सिंग दुम केमिस्ट्री की करीगी मरी लेनबसु खर पीदब यादब तौदब यादब अदुगुमबसु लैबा अदब इन द जनरल मार्केट दी अमु हेन नहान की थोखिबा थौदोक्तुदगी अखोई पुलिस सिंग करी करी द फुड सेक्रेटरी की दरतरोगा मसिदी मरम चादन फंगनदनबा फंगनबा यादे अते हेक्ता दुकान अमदा फंगनबा यादे हाइबगी इंस्ट्रक्शन पिजग्रे पुखटपरे कनो मरम चाइना खलै मदु रेगुलेट तौबया बकरी लेगे यंगसे Kakching District Headquarter Simiyamgi Kudongchanambagidamag Waikong Thongjawda Ohenbiu haina Wabagai Sugnu Amadi Yanglam Assembly Constituency ki miyamna takshilakliba asigi matangda Opposition MLA K Ranjit Nagasi Phamkiba Assembly mifamda calling attention pukhatkre Loinana Haujik Faubagi oina Kakching District Headquarter thamnaba chaba fireb leitri Miyamgi Yaifanaba Cabinet na Warep Logani haina Revenue Minister Karam Shamna Fongdoki ngasi famkiba assembly mifamgi calling attention ki khudong chaba lauduna opposition MLA K Ranjit na hai Waikong Thongjawasi Kakching District ki headquarters to oibada khwaidagi khudong charaba mafamni lamgi chayet naba leitaba mafam oibata natana Kakching Assembly Constituency yauna Assembly Constituency mari leiriba district asigi manungda Wabagai Sugnu amadi Hiyanglam Assembly Constituency gi miyamna mafam aduda district Headquarters Thamba Pamli Loinana District Headquarter Demand Committee nasu Waikong Thongjawda Kakching District ki Headquarter Thambina ba takshinduna lakibani haiki Mahakna makhatana hai District Headquarter Thamba asigi matangda Chief Minister unabada Chief Minister na Revenue Commissioner da Kakching DC dagi report launaba khanghanki Loinana Kakching DC nasu Waikong Thongjaw asi mafam chai haibagi wakalon thamkiba leikre haina Revenue Minister gi pukning chingsin kibaga loinana Kakching Assembly Constituency ki MLA BJP da yaure haiduna District Headquarter thambagi matangda politics tawbiganu dola doli khaidana miyam gi khudong chana ba thabak paikhat piyu haiki Nakalamaromda Minister Karam Shamna hai nauna sem ki ba district singi manungda Kakching District amadi Kamjong District ki headquarters sing asi mamangda palamba lengakna chap chaba mafam ama leplamde chap chaba mafam leplamdriba asi chayet na bakhara leibadagi oiramgani adubu yamna sensitive oiba issue oiba maramna cabinet ta kupna khanaraga miyamgi yaifana bakhalaga chap chaba mafam ama leplagani haina minister na house ta thamki Groupism nairaga pressure si am akanba pressure ma lagba tasengmadi hanagi government gi perot da satharamba mafam dune akoina hoji chathar jari se aduga ship tobagi wafam simasu laite matamdu kar ngamina si adumak khanaraga sarkar na warep lo waibasti prajagi interest la dum warep laurakadabani both side demand toriba animak prajagi interest ngakdani Honorable Minister na haribdu ai khangi Jam Sengna Harakanda, Kitang Sayan, the Risi Prazadanate, Lady Sarkar Sida, Ano, Pachang, Tabaki Port, Yaw, the Bukari, Kanki Haiba. I adom the sign I Tamjak to the Rasniti, Tona Bada, Dola Doligi, City Amna Prazagi Kanoying Bio. State land square kilometer 5.10, Hogi Mole Hill State land, Macham, Pedifil effect or difference side lakpa praja singi center oire sidiam tuna pham identify to bio haidong na bading amdraga masi maram chai cha de jai honorable leader of the house with you honor id laibiram gadra na khalle
groupism Hauzik chathariba assembly budget mifamgi ngasi tarukni chanba numita tongan ba demand marigi apunba senfam lupa koti lising amaga chanipan hubudra taret ka lak nifu mari lising nifu ga manga yetnaba yaudana pass tawkhre ngasi chathakiba mifam aduda pass tawkhraba demand sing adudi medical health and family welfare services labor and employment department of travel affairs and hill development amadi power hiriba department singni Demand sing asi pass taunaba finance minister gi thawshu puriba deputy chief minister Yumnam Joykumar na house to move tawki adubu opposition gi tongan ba MLA sing na demand sing asi da policy cut motion kaya thangalaki demand sing asi gi manungda khwaidagi maru oiba department ama oiriba demand number 13 medical health and family welfare services ta opposition MLA Lokeshwar Megachandra Abdul Nasir amadi Joy Kisanna policy cut sing thangatki Policy cut motion sing asi maru oina district hospital sing sabaloidaba doctor masing sudaba dental directorate thambada thintaba dental service ningthina leitaba amadi MPS ina medical officer sing lobagi pangthokiba exam da chayet naba laikhiba sing asini hairiba policy cut motion sing asigi matangda health minister Jayanta Kumarna marik chumna sengdokladuna hai Imphal East amadi Imphal West ki district hospital athuba matamda semjin sajinba loishunduna miyamda khudong chaba piba haibadi lengak asigi maru oiba pangthokadaba thabak singi manungda yauri loinana India ki state singda dental directorate laiba state asi pangyam yamde masigi mathakta Indian public health standard ki makhada laifam thokpa posting asidagi hena Manipur da lairibani masigi su mathakta dental surgeon taraga mathoi launaba hotnarakpa kaya asisu dental services ta hena khudong chanabani haiba wafam thamki mahakna makhatana Manipur da doctor gi awatpa kaya lairi maramaduna MPSC gi khuthangda medical officer chahum launaba pangthokiba aiba changyengda candidate chatret hena saruk yakibada supnagi candidate yankhaiga mari khangatlakpa asida tongan ba maikaidagi mot kaya pinarakpa amadi chamamnaba leibadawna tawriba asiga mari leinana pangthokiba exam adu gi matangda amuk hana yengshinaba health department ki maikaidagi aiba cherol thakre haina minister na phongdoki 24/7 से हांगे अदुग डॉक्टर अनि अहुम खक थमे हारगदी MLA न सु यंगजन बिदब तारे क्वेश्चन से लाई डॉक्टर वाली हाइबसे खंगी डॉक्टर लौरी हाइबसे जु खंगी अदुना डॉक्टर से लौब लोरगा 24/7 से मतम खरा चन्न हैरोय न ऑर्डर म थोगदी MLA दे ताइना रो गवर्नमेंट दसु ताइना रोय बा हाइसे सजेस्टिव आइडिया नि फैमिली वेलफेयर की मैम तोलो ओमते पीद्रे अदि जिरी की गरा निंगसंग बिरमनी अदुमा क्लियरिफिकेशन तौबा सिथा बिरमे चीफ मिनिस्टर की खगी हक्सल तेंबांसिदा AY कैटेगरी खतर ओइदोरिब्रा प्रायोरिटी कांगबुस्ति याउदरब्रा तंगाई फदबा सगी लौथोकबा मक्छुम यारोदबा डॉक्टर खरदुदी लेंगदा थंबिरगदी इना काउनबा यानि हबदुगी सगी यारगदी दु सोइदना थंबिबा यागदरा यारगदी MPSC की प्रॉब्लम से सॉल्व तौबसी यारिगी थुना तौजगे दो ऑनरेबल मेंबर्स न कितंग प्लीज बियर विद अस अखोई द कितंग मतन पिबियो मसे अखोई कॉमन प्रॉब्लम नि आई नतबा अतोप मी मन लागसु Honorable Chief Minister, Masamagna Command together, City Department, one of the members of the opposition bench within a Paragasu, same problems that faced out of them. Until unless I see me, I'm saying, quite a Tobungam Dragon. I department on 5th February 2018, Sri the GTM era, Moy MP Sigi authority. Taramathui Suba Manipur Legislative Assembly ki Congress ki member Oiramba Kharana BJP na luching balengakta saugatli. Masida Congress na Speaker ki mafamda MLA amabu disqualify tawina ba thakaya gi mamangdagi hijakrabasu thabak amata paikhalakpa leitri. Oirakli ba fiba masida Manipur da anti-defection law chatna dabra haina Communist Party of India Manipur State Council ki chirol amada lenga ki mathakta wahang tawrakli. High Court of Gujarat की जज ओइरिबी जस्टिस अभिलाषा कुमारी बु हाई कोर्ट ऑफ मणिपुर की अनोबा चीफ जस्टिस ओइना वाशक लौख्रे राजभवन की दरबार हॉल दा पांगथोकपा थौरमदा गवर्नर डॉक्टर नाजमा ए हेप्तुलाना जस्टिस अभिलाषा कुमारी बु चीफ जस्टिस ओइना वाशक लौखी मणिपुर लेंगाकना सिंधुना पांगथोकिबा थौरम अदुदा मणिपुर लेजिस्लेटिव असेंबली स्पीकर वाई खेमचान चीफ मिनिस्टर एन बिरेन हानगी चीफ मिनिस्टर ओक्रम इबोबी सिंह
Cabinet Minister amadi MLA Singh, High Court of Manipur gi Acting Chief Justice ki thau puram kiba Justice and Koteshwar yauna Judge kaya, Lainga ki civil amadi police ki makok thongba official sing amasung akhanaba miyoi sing na saruk yaki. Nauna Chief Justice oibagi Washak Laurabi Justice Abhilasha Kumarina Nupi oibi mahakpu state asigi Chief Justice oina hablakpashi laibak phabani. Mahakna Chief Justice oina leiringai matamda lamdam asigi panduna leiriba case mayam asi munna yengshilaba matung case sing panthadana loishinaba hotnagani haina phongdoraki. Governor Nazma Heptullah Nashu Nupi amana Chief Justice oina lakpashi nungaiba fawi loinana Nauna Chief Justice Khalabi Abhilashana mathau ningthina tawrakani habagi thajabasu phongdoraki. More ladies should come into institutions, constitutional institutions, especially the higher judiciary, so that ladies can really be empowered in the true sense of the word. I will first look into everything, look into every aspect, see what needs correction, what needs improvement, and after I come to know the area where some action is needed, I will take appropriate action with the help of my brother judges. And I'm thankful that a woman Chief Justice is being sent, and she rightly said that in all the decision-making position there should be more women. This demand, this call, I'm giving from 1975, from the International Women's Year, that women have to be in decision-making position in an appropriate number. Saknairaba Manipuri Matam Isai Saisakpa Music Director amadi Padma Shri Awardee Laishram Birendra Kumar ngasi Yai School Hiru Hanba Laikai Laiba Masagi Mayumda Laikidre. Mahakna Laikidaba Matamda Masagi Chahi Marfutaraga Taret Tha Ani Shukre. Laishram Birendra Kumar Ahal Matam Oshilakpana Laikidabani. Mahak Laikidraba Laishram Tomaljit Singh amadi Laikidrabi Laishram Ongbi Ibemhal Devi gi Machanupani. Laishram Birendra Kumar na hinglinge matamda miyamgi thoidok hendokna sakhanglaba isai singi manungda ho iril turel ho babu masanan babu ho yaushang punsigi thaurang panba yai lamdam asigi masak nairaba saisakpa saisakpi sing musician amadi mahaka thabak tongminaramba miyoi kaya laktuna ngasigi laikhidrabagi mafamda aroiba ikai khumnaba utki mahak inglising amaga chamapal humbudra nithoida engineer assistant oina thabak tagi pothaki Mahakna hinglingai matamda an anthology of Manipuri folk song, a Manipuri lok sahitya amadi Manipuri isai wakhalo na chingba lairi kaya su iramki. Manipur State Museum ki tamak lamdam asigi tongan ba furup ki musical instruments singi matangda guidebook oinaba manuscript su iki. The Society for Ethnomusicological Mauritian Hold, Indiana University, Bloomington, USA gi member oiramki amadi Manipuri Sahitya Parishad Pauna Bajar Imphal gi lifetime member amasuni. Laishram Birendra Kumar bu Laishram Gaurahari Memorial Award Englishing amaga chamapal Humbudra Mapan Government of Manipur na Englishing amaga chamapal Marfutara Mathoida Certificate of Honor Manipuri Sahitya Parishad na Englishing amaga chamapal Marfutara Mathoida Sangeet Bhushan Lok Sangeet ki lamda Manipur State Kala Academy na Lising amaga chamapal Marfutara Mathoi Marfutara Nithoida Academy Fellow Manipur Sahitya Parishad Imphal na Englishing ani supna marida lifetime oina Sangeet Ratna piduna ikai khumnaki. O yidin ture take na koina jingjawla na take na koina jingjawla na nang na tam na chela pabu kariwa bu ayinda o idin ture o babu masanan babu dije tu babu todo kaya jari Bayi, kahi loisan kari, kahi kara kari, ho babu, ho babu.
Saknairaba musicologist Laishram Birendra Kumar na laikidabada apunba Manipur mitai matam isai Kanglup Amik amadi Patriotic Writers Forum Manipur nasu tongan ba cherol singda awaba fongdorakli. Chahi taramapan faubagi angang singbu parasitic worm singna thokhanba lainadagi nanthoknaba Laibak sinba thungna pangthokadawriba National Deworming Day state asidasu maipakna pangthoknaba sem saba pumnamak loire. Tha asigi tang tarada program asi launch tawraga ahanba phase ki oina tha asigi tang taraga humdoida chahi amadagi na chahi taramapan faubagi angang singda albendazole tablet pijanaba thaurang loire haina Health and Family Welfare Director Dr. K. Rajona Fongdokre. Health and Family Welfare Department amasung State Health Society NIHM Manipur na sinduna hayeng launch tawgadoriba program asigi mangoina na lamfelda leiba Health and Family Welfare Directorate ta pangthokpa paumi singa unabada Dr. K. Rajona Tha asigi tang taraga humdoida ahanba round pangthoklaba matung numit asida tablet chahodaba angang singi oina tha asigi tang kunda mop-up amadi August ki tang tarada ani shuba round pangthokani. Center na Englishing ani kun faubagi manungda anemia malnutrition yauna tongan ba laina kaya thoglakliba parasitic worm sing asi maru phangna muthatnaba pandam thamli. Angang singda albendazole karamna pijagani habagi matangda tongan ba maphamda awareness tamadi training program kaya chathaba laikre. Numit asibu mapung phana chathanaba fund amadi guli matik chana leibaga loinana District Health Center khudingmakta tablet sing yenthokpa haure haiki. State asigi oina chahi amadagi manga faubagi manungda angang lakh ahumga lising humpunithoiga chamri yankai humdoi government school amadi aided school gi oina angang lakh ani lising humbudra manga chahum marfutaraga mapan private school da angang lakh ahumga lising yankai tarut ka chanipan humbudra amadi out of school oiba angang lising humbudra ni thoiga chamnga kuntraga manga da tablet asi suna pijanaba pandam thamli. Yakoi leiba mayamsi loina convergence torga yakoi effective oina pakthong koi sinjabani aduna masi mayamgi aini media gi thongda leiba praja mayamsing na angang children's 1 to 19 years sing je ploida puthok piruktana guli amam tang pijab minduna tungi yumbire loiba angang sing asibu masa mau phana thanroi rakta koina mateng pambiu aina media gi thongda hanana prashna tawjari. Laibak asi sinba thungna hayeng February gi tang tara asibu National Deworming Day haina pangthokadoriba asiga mari leinana Sija Hospital da chahi amadagina mapan faubagi manungda leiba angang singda deworming tablet sing lemna fanghangani haina chirol amada khanghalakli. Deworming tablet sing lemna fanghangadaba mafam sing adudi lamfel sana kaithil da leiba Sija ENT Hospital, Churachandpur gi Bizang da leiba Samaritan Nursing Home, Thoubal District ki Khangabok da leiba Rafa Hospital, Kakching Bazar da leiba Naurem Pharmacy, Melogi Ghanashyam Pharmacy amadi Moirangi Bisheshwari Pharmacy ni haidi. Security personnel singna ngasi niyom kaina Ukhrul District ki Kasom lomdagi Yaripok lomda lona pushilakpa u truck lot taragani thoi fare. Truck sing adu Thoubal District ki Phundraida headquarter oina leiriba Kuntaruk suba Assam Rifles ki Sombrai posta leiba security personnel singna fakibani. Faraba u lot taragani thoi adu Thoubal District Forest Department ki miyoi singa loinana Thoubal District amasung Ukhrul District anigi tainabada leiba Kuntaruk suba ARgi Sombrai posta pusilaga thamkhre. Faraba using adu haunabi matung inna AR kangbuna hayeng DA4 Thoubal da khutsinaragani hairi. Chahi asigi council amadi board na lauduna pangthokadoriba class 10 amadi 12 ki examination da All Manipur Recognized Private Schools Welfare Association Manipur gi makha da leiriba private school singna aranba mongda examination pangthoklam labadi action logani haina association asigi maikaidagi cheksilwa thamlakli. Manipur Press Club ta paumi singa unaba mada association asigi secretary L Joina Kumja asigi higher secondary amadi high school examination ki tamak same sariba mahiroi singda association ki maikaidagi yaifa paujel pi ki loinana mahiroi amagi punsida khwaidagi maruoiba examination asi free and fair da pangthoknaba hotnabada mipum khudingmakna mateng pangbiu haiki. Karigumba examination asida association ki makhada leiriba school singna aranba thabak tauramba thengnarabadi association asina school adu di recognize tawhanba yauna action kaya lokhatkani haina joina cheksilwa thamlakli.
Nakalamaromda tha sigi tara humdoida pangthokadawriba National Deworming Day ga mari lenana school singna concerned district zonal education officer office dagi chahi amadagina taramapan faubagi angang singi albendazole tablet lawbi haina association asina appeal tawrakli loinana school tamdriba angang singina manak nakpada leiba anganwadi center singdagi hidak asi lawbi haina association asina appeal tawrakli tasengna afaba kunai ama semna hona matamda khwaidigi maru oibasi education ni education sector soide patargari khuri muk loina muk lekha tagani handaki exam asida akogi tongan ba center da osi amadi SO oina pubiri ba amadi invigilator singna afaba exam ama pangtho anai basi makogi makutta lei pukien sengba amadi makogi yamna sincerity aduna akoi afaba exam ama ohingadoribani akoi private school sing amadi akoi all Manipur recognized private school welfare association makada lebe school sing da center tarambada karigumba nato oidaba thengnaba taragadi association gi member amani haidana ngakpiroi kudakta akoi authority da madu piraga school adumak di recognize tobagi process akoina tohongani National Legal Services Authority NALSA Manipur State Legal Services Authority na sinduna hayeng February gitang tarada National Lok Adalat Lamfelpat Court Complex da pangthok lagani haina Manipur State Legal Services Authority ki cherol amana khanghalakli Coordinating Body of Scheduled Tribe Demand Committee Manipur Bishnupur District na paring nai na chatharakpa Scheduled Tribe Status tamadi mitai maitai haiba thimgi makhada miyamgi oiba mifam amangarang ningthaukhong ward number 12 da pangthokre Mifamasi matangda CBST DCM Bishnupur District ki convener khaba khuman haikibada mitai maitai na scheduled tribe list da chanba haibasi constitution ki ngaklau phangbani maning tamna lairamba Manipur na India da tinba chahi humbuga taret humpunipan suraklaba fauba lamdam sigi miyam na constitution ki ngaklau amata yaudana lairakpana mitop masing yamkhal laknabagi machak ohelle madugi mathakta mitop singna lenga ki maru oiba Thau singda supai passion bagi fida ama pibagum thokle pumnamak asidagi kalhaunaba scheduled tribe listed chalhauba haibasimak yamnamak mathau tare haiki Thaubal district ki commando gi team amana haukiba February gi tang taruki ayupung taraga minute kun taba matamda hairok part 2 litan makhongda leiba maibam ningol thokchom ongbi babina leima asi chahi kunga humdoi mapuroba thokchom nanaubu kanglaipa communist party KCP ga mari leinai amadi mayumdagi fare hairibadu yumpham yaudabani mahak KCP amadi masigi lanmi singlup miyamgi phingang lanmi MFL ga karigumba hiram amatada mari leinade haina lona thingkraba kanglaipa communist party gi member in charge Department of Information and Publicity S Mangalna thadorakpa chirol amada sengdorakli Maibam Babina LS Inunganbi Thamoi gi leina narakpadagi party gi president na haukiba chahi gi January gi tang tarada khujik piduna lup asidagi pothakraba miyoi ni hainasu makha tarakli Mamangi Okram Ibobi lengakna Thangting Sub Division bu Kangbai haina chahi ani gi mamangda maming thonkiba numit hayeng February gi tang tara asibu Black Day haina observe tawgadawri Khausabung Sub Division sembiu haina taksilakliba activist amana matamadu ki Chief Minister Okram Ibobina luchingba Manipur gi cabinet na village chief ayambana Khausabung Sub Division bu saugatpagi onataina bada kumja lisingani tara taruki February gi tang tarada Thangting Sub Division bu Kangbai haina onkibani asigumba Congress government ki warep asi awangba thakta yaba ngamloi haina phongdorakli Kumja Englising amaga chamapal humbudrani thoidagi Khausabung District Council constituency gi headquarter oiduna lakliba Khausabung asi Thangting natraga Thangjing Hill range ki khwaidagi mayai chaba mafamni suhairi Black Day asi Ibobi lenga ki warep adubu aran bani utnaba amadi athuba matamda Khausabung sub division sembinaba takshinba oina pangthokadabani suhairi Financial year 2018-19 gi oina NSP gi makhada registration tawgadaba school amadi institution singi aureba matam March ki lakliba tangkuntra matoi fauba sangdokle haina MOBC gi cherol amana khanghalakli NSP gi makhada registration tawgadaba singi mathakta lokhatpam thokpa khongthang sing lokhatnaba mari lenaba singda khanghalakli
Chahi nauriba nupi macha ama mafam khangdana mangkhre. Nupi macha asigi mafam khangdok na bahonabada lamdam asida lairiba civil societies organization Mahairoi Lup Singna mating pangbiu haina All Manipur Muslim Girls Students Union AMMGSU gi maikaidagi appeal tawrakli. Manipur Press Club ta Paumi Singa Unaba Amada Union Asigi President Mayang Mayum Rukshar Chaudhuri Nahai Tha Asigi Tang Tarukta Kairao Makting Makha Lekaida Leibi Chahi Nauribi Nupi Macha Ama Kakching da Leiba Victory English School dagi Anganba Ayuk dagi Hauzik Fawba Mapum Khangdana Leidi Nupi Macha Asigi Mapam Khangdok Naba Hotnabada Media Miyam na Mating Pangbiu Haina President Asigi Maikaidagi Thamlakli President asina makha taraduna tha asigi anida kairao makha lekaidagi Muhammad Naji Elias Najir Ahmed chahi kungahumdoi apokpagi maming Muhammad Fayazuddin na nupi macha asida hidak piram bagi thaudok laiki loinana nupa asina nupi macha asi kidnap tauram gadra haibagi chingnaba lei haina union asigi makaidagi su thamlakli Angang si kidnap toramba duga angang si ki family da moi angang si ki parents si prasinti tauba imung ni ado prasinti tauba gi yang thina bagumba ke igumba leiramba su yai haidana moi ki family dagi ai gi chanupi se haibagi pot amba khaki am emotionally moi ki parents sing na koi da phongdorapana hairiba nupa macha ama that tu gi ahing da numidang da la kame hairiba nupa macha se si ki friend circle se Dimapur da lei aduga akoi gi inak nak na jiri bam da lei hairiba jaga sing sida nupi macha si ga nupa macha si ga pau phongnaraga lot khibra haibagi chingnabadu su mayumdagi leibana maram moiraga akoina ngasi ya oloi singdasu masi angang asi phangma matamna mateng pangbiu Manipur People's Army MPA gi kuntramathoi suba mapok kumon thoram ngasi MPA gi GHQ yauna Manipur gi manung amadi mapanda leiba UNLF MPA gi unit amadi battalion khudingmakta pangthokre haina lona thingkraba loop asigi Department of Publicity ki Director M Sakhena Thadorakpa Chirol amada khanghalakli Kumon Tauramasi pangthoknaba hotnabada selgi hakchangi amadi wakhalgi tengbang pirakhiba pumnemak pusu Chirol asina thagatpa phongdorakli Matang saisita break amalaujege break ki matungda maina tumna chakraba namphalong kaithelbu mathol ani wang saragani haina Jaigengi Chief Minister Dr. Mint Naingna phongdokhibagi pau amadi Manipur amasung malimgi tongan ba I pau singpuduna lakchege Impact News for meeting ta dun lebiu Mayam bu amukana taram nokcheri bulletin asigi makhata ba pau miyam da pizari Laibak thiba thaudo kamada maina tumna chakraba namphalong kaithelbu mathol ani wangna saragani haina Jaigengi Chief Minister Dr. Mint Naingna phongdokre wafam asinga se ayuk Chief Minister asina mai chakpada awaba nanglaba imung singa unaba amada phongdokhibani thaudo asiga mari leinana Jaigengi konung Moniwadagi tamuda laktuna ahing lektuna yengshilariba Dr. Mint Naingna ngasi ayu gate number 2 manaki mafam sing chatuna yengshin kibaga loinana kaithel nauna saba loidriba fawba yengshiliba mafam aduda matam khara kaithel famhanaba silagani haina su phongdoki Amaromda Moregi Integrated Checkpost ICP dagi tamu immigration checkpost mapa fawba sagadoriba Indo-Myanmar Friendship Bridge adugi damag Tamu Romda Urip Uyungi Nungbi Thamnaba Mafamdasu Chief Minister Mint Naikna Activist Policy Committee Manipurgi Convener R.K. Sibchandra Galoinana Yingshminaki Friendship Beach asi Yauna India Government ki Ministry of External Affairs ki Senthang Makada Tamudagi Kalewa Faubada Punna Thong Humpuga Mapan Amadi Lambi Singh Semgadauri Yengsin Kongchut Aduda India Myanmar gi border pillar number 74 75 amadi 77 gi manakta suchatki Manipur Students Federation gi lamdam asida quality labor education purakna bagidamag changsilakliba aikoi lairik ningthina tamsi haiba campaign na chahi taraganithoi surakpagi ningsing kumon pangthokre Thauramadu Mahairoi Loop asina Sinduna Thobal District ki MMRC Unity Park da pangthokibani Manipur University of Technology ki Principal Professor R.K. Hemakumar Kosem amadi Bosem ki Secretary Singh amasung tongan ba mioi Singh amasung Mahairoi kayana Thauramadu da sarukyaki Thauramgi manung chana souvenir ama phongbaga loinana aikoi khunai masak khangminasi haiba anoba khongjang amasu haudokle haina lauthoki lamdam asigi singthaningai oiraba oiribi oja amasung Mahairoi kayabu khudol pot tamduna ikai khumnaba utki amasung pukning thawatki
Armed Forces ta thabak tauram badagi pothakraba miyoi singbu punshin bagi thauram ama district Chandel district ki manung chanba sajik tampakta pangthokre thauram adu tha asigi tang nipanda sajik tampakta post hangduna leiba mari suba AR gi camp ta pangthokibani Manipur gi arapa mafam singda leiba Armed Forces ki thabaktagi pothakraba Colonel Captain Subedar Major Subedar yauna atopa rank singbu amata oina punchina bagidamak pangthokiba thauram adu Armed Forces ex Servicemen Association Manipur na lokalakpa khongthang amani Thabaktagi potharaba singa unabagi thauramadu association asigi general secretary retired colonel and manungba mari suba AR post ki commander singh yauna khul ki chairman khunjakaya district adugi amasung akoibada leiba thabaktagi potharaba miyu singna saruk yaki thauramadu retired colonel and manungbana machoi taraga lairiba ex servicemen singna tongan ba association mayam ama semlaga lairiba asi amata oina punchin ba matam oire amata oina punchilagadi makoina hauzik thengnariba awabasing asi amata oina thengnaba amadi mari leinaba amasung lengakta takshin bangamlagani hauzik sibaga pangkhak oire hairiba rajya sainik board pusu lakliba march thadagi awonba ama laklagani hainasu phongdoki अखोई यामन कुइना मथौ तौब गमदुना लैरुरबा संस्थान अमा राज्य सैनिक बोर्ड हैबा मरम कयादगी हिंगलुद्रबा से अखोई हंदक की मास था फाउबुसिगी मनुंगदा अखोइना अनौबा मौंग अमा मपांगन कनबा मौंग अमा ओइरकपा गंबगी याबगी चांस लेरे हाइनुना आई हाइजगे मसिदा थौ पुबिरिबा सिंग मपांगल हिंगलंदुना अखोइना यामन कन्ना एक्स सर्विसमेन यामगी दमकता होनजरी IGAR South की मीटिंग मखादा कुनिपान सुबह सेक्टर की कुंट्रागा मापन सुबह असम राइफल्स ना इशाई नोंमाई की ओइबा थौराम अमा कक्चिंग खुनौ कॉलेज की महिरोई सिंगिदमक तंगारांग नुमिदांग वाइरम पांगथोक्रे अमदी थौराम अदुदा कुंट्रा मापन सुबह असम राइफल्स की जेज बैंड ना म्यूजिशियन तराना परफॉर्म तौकी हाइरी अमरोमदा कुन सुबह सेक्टर की तरा निपान सुबह असम राइफल्स नंगासी सोलर लाइटिंग सेट मरी चांदेल डिस्ट्रिक्ट की चरांगजिंग खुनका विलेज ता खुदसिन नखरे अमदी थौरांग असिगिदमा खुंजा सिंगना थागपा फोंदोकी हाइना असम राइफल्स की PRO ना थोकप चिरोल अमदा खंगहलकली Manipur University da pangthokadoriba chamaga supna manga suba Indian Science Congress ISC gidamak semgat sagatliba pumba tung koina chatkadaba moongda semgat kadabani haina musugi chirol amada khanghalakli ISC pangthoknaba sil langbagi namada oja singna class chang naina lawdaba tawbiganu campus manungda lairiba AR gi post Congress asi pangthok tringai lawthokadabani amadi campus manungda musugi ayaba yaudana makhal amatagi campaign tawba yaroi shu hairi Manipur University ki awatpa kaya asina maram oiraga Indian Science Congress asi mai pakna pangthokpa ngamgadori bra haibagi nungnang basu musugi maikaidagi thamlakli chaliba tha asigi tangkun gamaridagi March ki thang ani fauba DM College of Science ki college with pangthoklagani hairi numit taruk ni chupna pangthokadaba thauram asigi matangda paumi singha unabada college asigi principal Dr. N Ibotombina mahiroi singda scientific knowledge pinaba amadi academic atmosphere phagat hanabagi pandamda college week ki thauram asi pangthokadabani chief minister Nongthombam Birena saruk yagadaba thauram asigi saruk ama oina mahiroi singi oiba science exhibition science meet literary meet annual freshers meet sports meets amadi book fair su pangthokani science exhibition amadi science meets asida lamdam asida lairiba college kayagi mahiroi singna saruk yabiyu haina appeal tawrakpaga loinana matam kayadagi hangduna leirakhiba botanical garden su hangdoklagani haiki Housing Matamsida Angang Singse, Koke science textbook se, Pangdebaki Awaba Mayam Leba, the textbook pub and the Billy Raktaba, Masi Kalaga, book fair Amalangeri, book fair si, Mapalongi, Palm, Ani Lakani, Lola Renana, Koke Manipur, Koke local farm, Tereni Palmalakani, Adona discount Yam Patana Pigani, Adua only science book after Koke display Tawani, Mama Pa, Waiba, Koke Guardian Singchu. Angang singi khalaga larik apa science ki larik lebiyo aduga angang sing larik pa be henebi le help biyo tungya phaba ya phaba ko yumbiran oina na ba
Anglo Manipur War Lising Amaga Chanipal Marfutaraga Mathoigi Lanbu Khongzom De Haina Subchinduna Thoram Pangthokpana Leipaki Ningtam Langi Asengba Magul Muthat Pagachap Manahale Haina Chanura Lamching Lane Kangleipak CLK na Ngarang Thokpa Chirolamada Kanghalakli Maramasina Sigumba Chayet Nabasi Thoktanaba Amadi Anglo Manipur War Gi Chap Chaba Wahan Thok Lehendaba Moongda Thoram Pangthok Naba Hotnabiyu Haina Lainga Ki Pukning Chingsilakli Tha Amma Chupna Chatharakpa Children Music Workshop Ngarang Manipuri Jagoi Marup Imphal Gi Golden Jubilee Stage da Lucian Kre Workshop asi Rhythms of Manipur Gi Music Composer Haubam Nisheshor na Ministry of Culture Gi Matenga Loinana Sinkibani Ministry of Culture Government of India Gi Cultural Function and Production Grant Scheme Gi Makada Sinkiba Workshop adu Loishanba Numita Angang Kun Lomna Kudol Tamkiba Pung Amarom Sangba Fusion Music na Ayengba Sinki Pukning Chingsinki Mamangdagi Pangthoktuna Lakpagum 5th Festival of Narrative Arts and Kangla Theatre Marathon 2018 Kanglai Living Arts Manipur Uchiwana Sinduna Pangthok Lagani Haina Loop Asigi Cherol Amada Kanghalakli Lakliba March ki tang kun Taruk tagi kuntra fawa Pangthok Kadoriba Festival Asida Thawai Yauba Mioi Amadi Loop Singna Festival Asibu Saruk Yabiyu Amadi Akupa Marol Gidamak Facebook page Kanglai Living Art Manipur Dagi Kangbiba Yagani Hairi Sri Sri Govindajiyu Granthak Kendra Vidyalaya Imphal gi Humpuga Humdoi Suba Award Presentation Amadi Annual Function English Ingni Taratret Taranipan ngasi pangthokre Mahabir Mandir da pangthokiba Thauramadu University of Culture Imphal gi Vice Chancellor Profession Naurem Khagendra Govindajiyu Bhakti Granthak Kendra Vidyalaya Imphal gi President A Modhu National Awardee H Ibotombi Kuman International Peace and Social Advancement Kanglaipak Ipshagi Advisor Ibotopi Kuman Rimski Retired Chief Librarian Dr. N. Giridhari Yauna Miyo Kyana Sarukyaki Ngasigi Thoramadugi Sarukoina Lairik Thiba Amadi Haibagi Layoi Kraba Guru Singi Mapamda Haikat Laikat Tamki Loinana English Singini Tarat Taretki Sri Sri Govindajiyu Grantha Kendra Vidyalaya Imphal Lairik Haiba Amadi Thibaga Mari Lainana Award Kaya Sukutsinaki Extrajudicial Execution Victims Family Association Manipur IFBAMGI active member ama oiriba Mayang Imphal Maibam Konjildagi Sagolse Menjorgi Yumda Mayang Imphal PS ki personnel singna arrest warrant yaudana miwe asibu faba laktuna imung manung yauna kihan khanghan babu yaning daba fongdok paga loinana mari leinaba police personnel singi mathakta thabak lokhat pinaba lainga ki chief minister ki maphamda cherol ama pishin kre haina lup asina khanghalakli Central Agricultural University Lamphel Part ki Directorate of Extension Education ki makhada laiba Krishi Vigyan Kendra KVK Imphal East Androgi Tarasuba Scientific Advisory Committee ki mifam ama pangthokre KVK Androgi Conference Hall da ngasi pangthokiba mifam aduda mathang senba chahida paikhat kadaba kendra asigi thabak thauram singki matangda kupna khanaki ngasi khana nainaba aduda saruk yakiba Extension Education ki Director RK Sahana Krishi Vigyan Kendra KVK Androna Senba Chahi English Singani Taraga Nipan Taraga Mapanda Paikhat Kadaba Thabak Thauram Pumnamak Laumi Singa Punna Tanaraga Paikhat Minagani Haiba Wapam Thamgi Ngasigi Mifamaduda Central Agricultural University Amadi KBK gi official singna sarukyaki Kanglaipak Loina Silon Apunba Marup Klam gi tara taruk suba mapo kumon thoram ga mari lenana lamdam asigi aiba aibi kunga mangagi khomjin ba saireng lairik Loina Silon gi yening tha amadi Kumbong Mayum Bimolana iba Facebook ki bhut kauba wari macha taraga nithoi gi lairik ngasi phongkre haina Klam gi cherol amada khanghalakli thoram asi tera khurai jam lairak ta laibi thiam ongbi silaimagi yumda pangthokibani hairi Priya Enterprise Kakchingna Hyundai gi makhal kaya gi car singi retail sales outlet RSO
Priya Hyundai ngasi Kaching District ki Kaching Sengrong da hangdokre. State Bank of India Kaching branch ki manager Mayang Lambam Nimaina ribbon kaktuna hangdokiba sale outlet asina Kaching Chandel Tengnopal amadi Thaubal district na chingbadagi Hyundai gi car makal sing yengba amadi leibada hena khudung chahanaba pandam da thamli. Ngasigi Thoramaduda Punya Hyundai gi Managing Director Taruna Mangshatabam, General Manager R.K. Prem Kumar, Area Sales Manager K. Prem Su Sarukyaki. Sales outlet asi ahanba oina hangdokpa numit asida tongan ba makhalgi car marisu consumer singda kutsinaki. Manipur Sahitya Parisat Imphal gi Humphumapan Suba Chahi gi Mifamda Sangit Ratna Haiba Upadhi Piduna Ikai Khumnakraba Yai School Hiru Hanba Laikai Dagi Laishram Birendra Kumar na ngasi ayuk laikidabada Manipur Sahitya Parishad ki member singna Parishad asigi auditorium hall da awaba phongto khibaga loinana minute ani tumina leptuna laikidabagi thawaina ingna chikna lairunaba isor ki mafamda thaunikre haina cherol amada khanghalakli. Kagwada laiba hi ai maruki tara suba foundation ding asi pangthokre thauramasiga mari lenana organization asigi member singna mongshangai da laiba mentally handicapped rehabilitation center amadi Tera Bazar da laiba orphan children home da ching hawai alu achathau thum sangom amadi acha athum na chingba cha na thaknaba potlam kaya tengbang oina khudol tamkre thauramaduda hi ai gi mihut thongam lata debina Kangkhulda kangduna manglaga dauraba kana laijadraba angang sing asibu matik chaba miyoi amamam oinaba sembi sabiriba organization sing asigi thabak thauramda mating kharadang pangba oina ngasigi thauram asi sinbani makata na shu pangkhigani haiba wafam sing phongtoraki. Manipur da Khundariba Aimol Furup ki ahanba Triennial Conference ki Maikum Aimol Baptist Association ki Secretary Rev KH Thangchup na Churachandpur District ki Manung Chanba Kha Aimol da hangdokre Thauramadu Wangang laduna Kha Aimol Baptist Church ki Pastor LT Chumthang na hai Thauramasi Aikoi Mashel gi Marakta Amata Oibagi Wakhalon ga loinana Nungshi Chanana Laiminaba Haiba Wakhalonda Pangthokibani State asida lairiba Furup Singa Changdam Nabada Furup asi Masing Yamjadrabasu Masagi Saktam Nat Amadi Chatnabi Laijaba Furup Amani Haina Fongdok laduna Furup asi Muttana Adumak Laikigani Haina Fongdoki Ngasigi Thauramadu tongan pa Manipur gi mafam kayada Khundariba Amadi India gi mafam kayadagi Lakpa Aimol Singna Sarukyaki Hauzik Sanabagi Pauda, Neroka FC na Hero I League Championship point Fangnanaba Amasung, Ijol FC na Makogi position Haigatnaba Hayeng Kumal Lampak Band Stadium da team Ani Asina Akan Mamuong da Lambatang Nagadori. Hayeng Pangtokadoriba match Sigi Mangoina na Hotel Classic Grande da Paumi Singa Unabada, Ijol FC gi Portuguese coach Polo George Skolho Meneses na Hayengi match si Makogi Oina Yamna Luba match amani. Makogi player Amasu red card Pangduna match asida Sanaba Yadabagi Matakta player Karasu Sokpagi Awaba Mayok Nari. Hayengi match asida Makoi Yamna Kana Checksina Sanaduna Nerokagi Matakta Mai Park Nabahot Nagani Haina Fongdoki. Unabaduda Neroka FC gi coach Gif Raikana home match ani maithiba nangkhibana pressure kharadi lai league asigi champion oiba yabagi fibam su laibana hayengi match asida natana makha taba match sing da mai pak naba sanagani haiki Neroka FC gi soktuna lairiba goalkeeper Lalit Thapa asi sokpacha da marifuga manga fagat labasu hayengi match da Biswajitna goalkeeper adumak oiki gadauri Nakalamaromda Ijol FC ki star defender Afghan Macha Mashi Saighani shu protected area permit yaurak tabadagi Imphal dagi hankiduna hayeng match yauraroi hairi Neroka FC asi hauji league asigi table da match taraga mari sanabada point kunga taret fangduna ani shuba position da aduga Ijol FC na match taraga nithoi da point taraga taruk fangduna taruk shuba position da lairibani Hayeng Sanagadoriba match asi Neroka FC gina tara manga suba amasung Ijol FC gina taraga taret suba match ni Neroka na hayengi match asi karigumba mai pakpa tarabadi point ahum hapchinduna apunba point kuntra phanglaga
Point Telida Makokta Laigani. If I have not wrong, Chayasigi January ki tang nipandagi New Delhi dagi Manipur tamna khongsalakhiba Moirangdagi cyclist film Rohan ngasi Thobal da taramna okre. Pollution free India amasung a journey taken to extra miles amadi akoibagi fibam kansi haiba paujel puduna lakhiba Rohanbu Thobal Kaithel Bender amasung Dukandar Association sinduna ngasigi mahakpu okpugi thauramadu pangthokibani. Ngasigi thauramadu da Thobal Municipal Council gi Ward number 10 gi councillor Hijam Jamuna amadi social worker Konsam Michael Anisu Sarukyaki. Sanaroi Singi Numit Kamari Lenana Ahan Bas Luko Players Day Haina Mingtonba Cash Prize Lamsang Lamjel Half Marathon Amasung Mukna Takhat Nabi Lakliba February Gitang Kun Gamanga the Pangtok Lagani Hairiba Marathon Asida Singjamaidagi Lilong Faubugi Manung the Laiba Club Natraga Organization Singna Saruk Yaba Yagani Akupa Maros Lukogi Office Tagi Kanglaba Yagani Haina Chirolamada Kangalagli Taraga Manga Suba Manipur Veteran Cricket Tournament Cyclone Thangmaiban Maipakre Manipur Veteran Cricket Association Sinduna Oriental College Amadi Model Higher Secondary School gi Sanabung da Chathariba Tournament asida Team Nipana Group Ani Thokna Khaidoktuna League Match asida lamba taunari Ngasi tournament asigi sanakiba ani suba league match amada Cyclone Thangmaiban na tosh ngamduna match asigi apiba over kuntra da betting hana sanaki innings asida wicket taret turaga run chamaga humsumari lawuranki innings asida Sachin Kumar amadi Roven Anina run kuntraga nithoi amasung kunga taret lawki match asigi ani suba innings sanakiba Kuki Sporting Club Lalam Bungna Ngakpigani Lambulena apiba over kuntrada wicket nipan turaga supnagi run chamaga yankhaiga nipan khaklauduna match asi run tarukta maithiba nangki match asigi man of the match na wicket mari laukiba Cyclone Thangmaiban gi bowler Bikom Nataki hayeng tournament asigi makhataba ahum suba league match sing sanaragani UBC Sayang Amadi PFC Pangong Ani Mari Suba Ima Panthoibi Trophy Men's Open 5-a-side football tournament ki semi-final changkre Kongba Youth Organization Sinduna Kongba Nongthombam Laikai Dalaiba Club Asida Sanabung da Pangthokiba tournament asigi ngasi sanakiba ahanba quarter final da UBC Sayang Amadi LCHYC Langthabal Anina match asigi apiba matamda Panjil Amata Chanaba Ngamdada Badagi kicks from penalty marks na match asigi aka apo laibak changying nabada UBC Sayang na LCHYC Langthabalbu Panjil ani amada maithiba piki tournament asigi ani super quarter final dana PFC Pangongi Sanaroi Sankaramadi Rohen Anina Panjil Amamam Chanduna CCFC Khetribu Panjil Ani Amada Maithiba Pibangamki Chatharakliba football tournament asigi hayeng makhataba ahum amadi mari super quarter final match sing sanaragani Ahanba Sheikh Babu Macha Memorial 7-a-side Pen Open Football Trophy gi ngasi league match mari sanakre ngasi Princeton International School gi sanabungda sanakiba football tournament asigi ahanba league da KAKSA Kairang Awang Laikaina Pent FC Khetri Bengunbu Panjil Taranithoi Marida Ani Suba League Tana Khetri FC na CCFC Khetri Awang Laikaibu Panjil Mari Anida Maithiba Pibangamki tournament asigi ahum Suba League da PISFC na Nashikong FC bu Panjil Mari Sinoda aduga Mari Suba League Tana Top FC na Nazari FC Team B Khetri Sabal Laikaibu Panjil Ani Sinoda Maithiba Piki
Sheikh Babu Macha Memorial Trust ki senthang makhada pangthokliba football tournament asida team 13 na saruk yari. Hayeng tournament asigi makhada ba league match mari sanaragani. Kuntra Suba Manipur State Taekwondo Championship ngasi su makha taba match sing sanari ngasi Kumal Lampaki Indoor Stadium da sanakiba cadet girls under 45 kg da NSA gi and Rima cadet boys ki under 35 kg da na UTA gi TH John anina ahanba position taki championship asigi cadet boys under 45 kg da na NSA gi Jackson Y cadet boys under 53 kg da na NSA gi S Rohit amadi junior girls under 44 kg da na CTI gi Pujudasna ahanba position tabangam ki chatharakliba championship asigi junior girls under 22 kg da Nambol gi Jiasa sub junior girls ki under 26 kg dana NSA gi TH Thaja JC sub division girls 41 kg dana UTA gi H Yaiphabi cadet girls under 33 kg dana CTI gi KH Dineshori amasung cadet girls under 41 dana UTA gi Priyadarshini M na ahanba position taki All Manipur Taekwondo Association ki miche makhada pangthoriba championship asida under 16 dagi nupi macha sanaroi chamaga kungani thoi amadi nupa macha sanaroi chaniga marfu taret punna sanaroi chamri ga supna mapanna athoi hen tanari Aroi bada bulletin asigi headlines samona miyam da thamjege Net examination center hangba thorang lai haina health minister na phongdokre acid jonba dukan singda anoba regulation chatna halagani haina chief minister na phongdokre assembly budget mifam gi ngasi taruk ni chanba numita tongan ba demand mari gi apunba senfam lupa koti lising amaga chanipan bugudra taret ka lakh nifu mari lising nifu ga manga yetna ba yawdana pass tawkre High Court of Gujarat ki judge oiribi Justice Abhilasha Kumari bu Governor Najma Heptullah na Manipur High Court ki anoba Chief Justice oina washak lokre Saknai raba Saishakpa musicologist amadi Padma Shri awardee Laisham Virendra Kumar ngasi Yaisco Hiru hanba laikai da leiba masagi mayum da laikidre masagi chahi matputaraga taret sukre National Deworming Day ga mari nena lakriba February gi tang taraga humdoida Manipur da su chahi amadagi na tara mapan fawbagi angang singda albendazole tablet pigeon aba sem saba pumna makloire Laibak thiba thaudok amada maina tumna chakraba namphalong kaithelbu mathol ani wangna saragani haina Jay Gang gi Chief Minister Dr. Mint Naik na phongdokre